HOUJIK CHATHARIBA Parliament MEEPHAMda Adugi MP Alfred Kan-Ngam Atharna Thamkhiba Wapham Adu irang asina sokhalaba miyamgi yenglaga thamkhibani. MP na Thamkhiba Wapham Adugi Tekchak Pumba Congress Party na Pugani HAINA MPCC gi Working President DEVBRATA na PHONGDOKKHRE. BTROta leiba Congress babanda ngasi pangthokiba paugi mifam amada Wapham asi phongdokladuna mahakna hai haukiba July 13 da chathakiba Parliament MEEPHAMda Adugi MP Alfred Kan-Ngam Atharna Manipur da thokliba irang asigi matangda Thamkhiba Wapham ado hiram marida nainaba yai. MP na Thamkhiba Wapham sing adugi manungda Union Finance Minister na puthokpa kumjali singani kunmari kunmanga gi budgeta Manipur ki irang asina maram oiraga awaba tarba singa made laikidraba singi matangda Wapham amada pandaba amade hapidaba sigi matangda mayek sengna panki mamang chahigi me ahum mamangda Union Minister kaya mikup kangtana Manipur da laklambado me ahum matung dagide Home gi MOS ama lakiba du natana Minister amata lakiti haibagi Wapham marik chumna thamki. HOUJIK thokliba irang asiga mari lainana Manipur gi Governor ga unakiba amada nagafurub asi irang asida neutral oina lay. Maramaduna irang asigi waroshin purangnaba khotnabada kharamakhay thaudang lawnaba thamkiba Wapham ado Prime Minister gi attention draw tawnaba haikiba Wapham ne. Amaromda thatara manga faraklaba irang asi HOUJIK fauba loishindana lairiba asi loishinba ngamnaba BJP gi MLA shingi maraktagi ama Chief Minister ohelaga lengak asi adum chathaba yabani haiba Wapham su MP na thamki. Lengak ama chalaibada ruling na paikhaliba thabak thoram singda opposition gi member amana constructive oiba Wapham thamba phongdokpada karisu kaide. Irang thokliba stat amagi MP amana Parliament MEEPHAMda haifam thokpa du haibani. Parliament ki rule of procedure laibagi mathakta Party ki phirep amasu laisei MP na Thamkhiba Wapham aduda lengak asi dismiss tau haiba Wapham yaukide mahakna Thamkhiba Wapham de leader sinbada akaiba karisu laite haibagi Wapham ne nakalamaromda Hindu pauche gi August 3 da phongkiba report amadade BJP gi MLA kun resign tawragani haina phongkiba laikhrabane hena chawba crisis te BJP manungda adumak thoktuna lairabane maramaduna MP na Parliament ta Thamkhiba Wapham asida hena nungaitaba tawbigano MP gi Wapham Adugi Tekchak Pumba Congress Party na Pugani haina mahakna makha taki Sri Alfred Wapham se mana si haidragadi kari haidoi no haibane koi MPCC na koi na examine tawba kanda mana Sri Alfred na haidibase opposition gi MP ma adusu crisis ki lairaba state asigi dagi chakiba MP mana thammi base alternate opposing view amane adumana haidibase karmaina puthoibno kari gi haidibno haibado manner aduna parliament MP mana karmaina ngangadabno haibase parliamentary practice magi rules of procedure lay adu mathakda party ki directive haibam lay party ne sumaina ngangadam le particularly opposition da labor party amana amagi MP na parliament da ngamba kandadi sarkar da khoi saw le haibe adi opposing view ma pigadam adu ni opposition ngai se tawri bakai sarkar se tawri bakai haidi achumba haibe je mai kai ani gi yengragadi khoi na achumba puthokpa ngamdabni na mara leire na pharaba ama phau trial to kanda hak piribni ngangbagi Right, kari lege si yang nabadona. Adugi deliberation dugi mapum oina serial pernah thambani aina Congress Party ne khale